ꯀꯣꯏꯕ ꯆꯠꯂꯨꯀꯣ ꯑꯗ KFC ꯂꯩꯖꯔꯛꯄꯅꯦ ꯉꯁꯥꯏ KFC ꯑꯗꯨꯁꯨ ꯆꯥꯔꯦ ꯌꯨꯝꯒꯤ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤꯀꯣ ꯋꯥꯔꯕ ꯉꯁꯤꯁꯦ ꯑꯗꯨꯗ ꯂꯩꯔꯒ ꯑꯣꯏꯅ ꯂꯥꯛꯑꯁꯤ ꯁꯤꯅ ꯇꯟ ꯂꯩꯔꯦꯀꯣ ꯑꯁꯤ ꯕꯦꯁ ꯊꯥꯂꯤꯅꯦ ꯑꯁꯤꯅ ꯍꯋꯥꯏꯒꯤꯒ ꯊꯣꯡꯕ ꯃꯣꯏ ꯕꯦꯁ ꯊꯥꯂꯤ ꯌꯥꯎꯔꯛꯄ ꯁꯤꯅ ꯅꯨꯗꯜꯁ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯕꯦꯁ ꯕꯤꯔꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯗꯒꯤ ꯁꯤꯅ ꯃꯟꯆꯨꯔꯤꯌꯥꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯤꯛꯁ ꯁꯕꯖꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯤꯅ ꯂꯁꯤ ꯀꯩꯅꯣꯅꯦ ꯃꯣꯏꯒꯤ ꯔꯥꯏꯇꯥ ꯑꯗꯣ ꯃꯌꯥꯝ ꯑꯃꯨꯛ ꯆꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ KFCꯁꯦ ꯑꯩ ꯂꯣꯏ ꯆꯥ ꯉꯝꯃꯣꯏꯗꯕꯅꯤ나 ꯑꯉꯥꯡꯈꯩꯒ ꯑꯩꯈꯣꯏ ꯗꯥꯒꯤ ꯂꯧꯊꯣꯛꯍꯜꯂꯒꯦꯀꯣ ꯑꯉꯥꯡꯗ ꯕꯦꯝꯃ ꯅꯪ ꯉꯁꯤꯁꯦ ꯅꯣꯏꯒꯤ ꯄꯄꯥꯒꯤ ꯂꯧꯊꯣꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯑꯗꯨ ꯀꯔꯝ ꯀꯥꯟ ꯆꯥꯁꯤꯒꯦ KFC ꯆꯥꯁꯦ ꯑꯩ ꯉꯁꯤꯁꯦ KFCꯁꯨ ꯉꯁꯥꯏꯁꯨ ꯆꯥꯔꯛꯑꯃꯤꯀꯣ ꯑꯗꯣ ꯑꯃꯨꯛ KFC ꯆꯥꯁꯤꯀꯣ ꯋꯥꯔꯕꯀꯣ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯛꯄꯒꯨꯝꯕꯅꯤ ꯉꯁꯤꯁꯦ ꯑꯗꯣ नूडल्स लेने KFC ini masih bisa kok bisa awam
ꯀꯣꯕꯤ ꯃꯟꯆꯨꯔꯤ ꯑꯅꯤꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯅꯍꯥꯟꯁꯨ ꯆꯥꯏ ꯁꯤꯁꯤꯅ ꯉꯁꯟ ꯆꯥꯕꯅꯦ ꯀꯣꯛꯁꯜꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯆꯥꯔꯦꯀꯣ ꯑꯩꯁꯦ ꯆꯥꯔꯕꯅꯤ ꯆꯜꯂꯛꯇ꯭ꯔꯦꯕ ꯄꯨꯛꯁꯦ ꯑꯗꯣ ꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯆꯥ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯁꯦ ꯈꯔꯁꯨ ꯋꯥꯔꯦ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯤꯗꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯈꯔ ꯍꯩꯖꯕ ꯆꯥꯕꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯕ꯭ꯂꯣꯛ ꯑꯩꯅ ꯍꯥꯞꯆꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯤꯗꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯤꯌꯦꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯐꯖꯅ ꯍꯥꯏꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯣ ꯄꯥꯝꯗ꯭ꯔꯒꯗꯤ ꯄꯥꯝꯗꯦ ꯁꯨꯃꯥꯏꯅ ꯆꯥꯕꯒ ꯄꯨꯟꯁꯤꯟꯕꯁꯦ ꯄꯥꯝꯗꯦ ꯍꯥꯞꯄꯤꯒꯅꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯑꯩ ꯑꯗꯨꯝ ꯂꯧꯊꯣꯛꯆꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯥꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯆꯥꯕꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯕꯁꯨ ꯌꯥꯏ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯩꯅ ꯈꯪꯕꯗꯣ ꯀꯥꯟꯅꯕꯗꯣ ꯈꯤꯇꯪ ꯑꯩꯅ ꯄꯤꯖꯒꯦꯅ ꯑꯩꯅ ꯍꯥꯞꯆꯕꯅꯤꯀꯣ ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯤꯗꯦꯅ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯁꯦ ꯂꯦꯝꯃꯦꯀꯣ ꯑꯩ ꯇꯟ ꯃꯆꯦꯠ ꯑꯃꯁꯨ ꯂꯦꯝꯃꯦ ꯑꯩ ꯆꯥꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ ꯌꯥꯝ ꯆꯥꯔꯦ ꯑꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯅꯧꯅ ꯂꯥꯛꯄꯤ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯂꯥꯏꯛ ꯑꯃꯅ ꯑꯩ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯑꯣꯏꯖꯩꯀꯣ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ